State Malaria Officer na shinduna ngasi Dengue Laina gi Matang Da Meeyam Da Wakhal Tahanbagi Thouram ama Manipur Legislative Assembly gi Speaker Thokchom Satyabrata gi Brahmapur Bheigyabati Leikai Meeyam Da Pangthokhre. Thouram aduda State Malaria Officer Dr. Kumar amadi IAC gi Consultant N Gopakeswarna Meeyam Da Dengue gi Matang Da wafam kaya thamki. Thouram aduda Speaker Satyabrata na Yaskulesi gi manung chana leiba club kayada kanghidak amadi Kanghidak kap na bus prayer singyan thoki. Thouram aduga mari lainana Speaker Satyabrata na hai matam kharagi mamangdagi Manipur gi tungan-tungan mafam kayada kangna chikpadagi Dengue Laina asi pak sana sandurakle. Dengue khakta natana mafam kharada Laina asi positive oibagi result khara thengnariba sida aikhoina yamna cheksinbagi tangai fadaba lei. Hirambasiga mari lainana State Malaria Officer na vulnerable oiba mafam sing khandoktuna kanghidak chaithokpagi thabak kana sathare. Kangna chikpadagi sandurakpa Dengue amadi Japanese encephalitis laina ase aikhoina tarai lauroidabani lengdana tungsilaga leiba isingda kangna marum koksin bana maram oiraga aikhoigi yumgi akoibada ising tungduna lehaloidabani Dengue hairiba laina asibu sandogliba kang ase ayung nungthilgi matamda chikpa kangni Imphal khakta natana atei mafam kayadasu Dengue Laina ase sandoraktanaba aikhoi cheksina leiba mathau tai yumgi akoiba mafam singda kang hidak kapthokpaga loinana Kamanungda mosquito coil sing sizinasi hainasu Speaker Satyabrata na makatana pongdokhi. Ngasi apoina sigi mafam sigatana awareness program je piraga hektar loina mo phagadabadi na tabnina apoina masi Manipur kachin koya mafam budi mo yohon batai padina lawje alana ngasi Malaria Department gi chinau sin na takpi ba khotri ba si akoi sumun na khajelaga Jumna yumda hanjibana taba hallo matungda ai leikaida ai imungda ai imada ai marupta masi wari sadana makhoina su makhoi angamba thakta masi ga thongina mathau tai na lawi mayam jumna lopigano masi lan phamamani na lawe manamdi makhoi sina changa akhoi hatlaga dori bune ba akhoi bu sina na lai ba botu de ga thong boje khoi lan phamamani lan phamama ga chamma na thengmina mathau tai aduna ngasi takpi hibas maina takpi ba point singdo kamaina masi sandoi kamaina depend tawani kamaina nga thokani kari dawa hat pe yai haima chima maya madu aina sum pamjabani khabar da su social media da su agi atop media gi isnaw maya sum mafam mong da chandopiri adu tangai phadana point wise oina iraga madu pule ma phong kan da madu yuthong khudin da yen su kana ga ne na lawje